ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯊꯝꯖꯔꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯟ ꯏꯗꯤꯇꯤꯡ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯤꯠꯁꯟ ꯃꯩꯇꯩꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯕ ꯎꯅꯕꯤꯔꯤꯕꯤ ꯕꯕꯤꯅꯥ ꯑꯉꯣꯝ ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯊꯧꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯐꯤꯜꯝ ꯏꯗꯤꯇꯤꯡꯒꯤ ꯃꯔꯝꯗ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖꯀꯤꯠꯁꯟ ꯃꯩꯇꯩꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯔꯥꯖꯀꯤꯠꯁꯟ ꯃꯩꯇꯩꯕꯨ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯅꯍꯥꯔꯣꯜꯒꯤ ꯈꯣꯟꯖꯦꯜ ꯇꯤꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Thank you. ꯑꯍꯥꯟꯕꯃꯛꯇꯗ ꯔꯥꯖꯀꯤꯠꯁꯟꯗꯒꯤ ꯈꯪꯖꯅꯤꯡꯂꯤꯕꯁꯦ ꯁꯣꯝꯒꯤ ꯍꯤꯔꯝ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯏꯗꯤꯇꯤꯡ ꯍꯥꯏꯔꯤꯕ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯁꯤꯗ ꯁꯣꯝꯒꯤ ꯕꯥꯏꯑꯣꯗꯥꯇꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯝꯁꯦ ꯀꯔꯤ ꯂꯝꯗ ꯄꯣꯛꯄꯤꯈꯤꯕꯅꯣ ꯁꯣꯝꯒꯤ ꯆꯍꯤꯅ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯒ ꯏꯃꯥ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯪꯖꯒꯦ ꯑꯩꯁꯦ ꯀꯛꯆꯤꯡꯗꯒꯤꯅꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯆꯍꯤ 19 ꯆꯞ ꯆꯥꯔꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯤꯡꯅ ꯃꯌꯥꯡꯂꯝꯕꯝ ꯑꯣꯡꯕꯤ ꯑꯃꯨꯕꯤ ꯑꯗꯨꯒ ꯕꯕꯥꯒꯤ ꯃꯤꯡꯅ ꯀꯤꯁꯣꯔ ꯑꯗꯨꯒ ꯁꯣꯝꯁꯦ ꯆꯍꯤ 19 ꯁꯨꯔꯦ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯁꯣꯝꯅ ꯆꯪꯁꯤꯟꯕꯤꯔꯤꯕ ꯍꯤꯔꯝꯁꯦ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯟ ꯏꯗꯤꯇꯤꯡꯁꯤ ꯁꯣꯝꯅ ꯇꯝꯕꯤꯔꯛꯄ ꯁꯣꯝꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯁꯤꯜꯂꯛꯄ꯭ꯔꯥ ꯁꯣꯝꯒ ꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯁꯤꯗ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔ ꯑꯣꯏꯅ ꯀꯔꯝꯕ ꯍꯤꯔꯝꯗ ꯇꯝꯕꯤꯔꯛꯂꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯒ ꯕꯦꯡꯒꯂꯣꯔꯗ ꯀꯩꯅꯣꯒꯤ ꯑꯦꯅꯤꯃꯦꯁꯟꯒꯤ 2 yearsꯀꯤ ꯀꯣꯔꯁ ꯑꯃ ꯇꯧꯋꯦ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯦ ꯏꯗꯤꯇꯤꯡ ꯀꯩ ꯂꯣꯏꯅ ꯑꯗꯨꯒ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯃꯨꯛ ꯃꯥꯏꯁꯣꯔꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯋꯦ ꯖꯔꯅꯦꯂꯤꯖꯝꯗ ꯑꯗꯨꯒ ꯁꯣꯝꯅ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯇꯝꯕꯤꯕ꯭ꯔꯥ HRDꯗ ꯀꯥꯔꯝꯃꯦ HRDꯗ ꯀꯥꯔꯝꯃꯦꯕꯀꯣ ꯑꯍꯣꯏ ꯁꯣꯝꯁꯦ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯅꯤꯃꯦꯁꯟ ꯇꯝꯕꯤꯔꯛꯂꯦ ꯍꯥꯏꯕꯗꯤ ꯁꯣꯝꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯁꯣꯝꯅ ꯆꯪꯁꯤꯟꯕꯤꯔꯤꯕ ꯍꯤꯔꯝ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯏꯗꯤꯇꯤꯡꯁꯤꯒꯗꯤ ꯃꯔꯤꯗꯤ ꯑꯗꯨꯝ ꯂꯩꯅꯕꯤꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯖꯔꯅꯦꯂꯤꯖꯝ ꯇꯧꯋꯦ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯟ ꯏꯗꯤꯇꯤꯡ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯦ ꯁꯤꯟꯃꯥ ꯅꯝꯕ ꯍꯥꯏꯗꯅ ꯎꯗꯣꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯈꯪꯖꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯏꯗꯤꯇꯤꯡ ꯍꯥꯏꯔꯒꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯈꯔ ꯀꯛꯊꯣꯛ ꯀꯛꯁꯤꯟ ꯃꯄꯥ ꯆꯥꯅ ꯈꯣꯠꯅ ꯊꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯗꯨꯝ ꯈꯔ ꯈꯪꯅꯔꯦ ꯃꯌꯥꯝꯅꯀꯣ ꯑꯗꯨꯗ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕꯁꯦ ꯂꯦꯃꯦꯟ ꯑꯃꯅ ꯁꯤꯅꯦꯃꯥ ꯅꯝꯕ ꯃꯨꯚꯤ ꯅꯝꯕꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕ ꯃꯤ ꯑꯃꯅ ꯈꯪꯖꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯨ ꯈꯪꯖꯍꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯆꯝꯅ ꯃꯌꯥꯝꯅ ꯈꯪꯅꯕ ꯃꯑꯣꯡꯗ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯀꯦꯃꯦꯔꯥꯃꯦꯟ ꯍꯥꯏꯅꯔꯤꯁꯦ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯌꯦꯡꯕꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯇꯥꯔꯤꯕ ꯃꯃꯤꯁꯦ ꯁꯤꯗꯩꯁꯤꯕ ꯍꯦꯔꯣꯁꯤꯒꯤ ꯁꯤꯡꯉꯩ ꯎꯍꯟꯕ ꯁꯤ ꯎꯍꯟꯁꯤ ꯁꯨꯃꯥꯏꯅ ꯗꯤꯐ꯭ꯔꯦꯟ ꯑꯦꯡꯒꯜ ꯂꯧꯔꯒ ꯅꯝꯕ ꯑꯗꯨ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯗꯨꯒ ꯑꯗꯨ ꯊꯕꯛꯇꯨ ꯇꯧꯔꯤꯕꯗꯨꯅ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯍꯣꯏ ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯒꯤ ꯊꯕꯛꯁꯤꯅꯦꯕ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯇꯥꯛꯄꯤꯈ꯭ꯔꯦ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯔꯒꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯒꯤ ꯃꯊꯧꯅ ꯍꯥꯏꯕꯤꯔꯦ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯃꯦꯟ ꯑꯃꯅꯦ ꯍꯥꯏꯔꯒ ꯀꯦꯃꯦꯔꯥꯗꯣ ꯍꯦꯛꯇ ꯄꯪꯀꯥꯞꯇ ꯀꯥꯞꯄꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯑꯇꯩ ꯁꯤꯃ ꯅꯝꯃꯒꯦ ꯑꯗꯨꯃ ꯅꯝꯃꯒꯦ ꯍꯥꯏꯗꯅ ꯚꯥꯕꯣꯛꯀꯤ ꯃꯌꯥꯝꯅ ꯂꯩꯔꯤꯕ ꯑꯣꯗꯤꯌꯟꯁꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯠ ꯄꯦꯟꯗꯕ ꯃꯌꯥꯝ ꯀꯃꯥꯏꯅ ꯑꯦꯟꯇꯔꯇꯦꯟ ꯇꯧꯒꯗꯒꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯝꯃꯒꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯆꯠꯊꯔꯛꯇꯣꯔꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯁꯣꯝꯅ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯒꯤ ꯍꯤꯔꯝꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯗꯤ ꯀꯌꯥꯝꯅ ꯀꯨꯏꯕꯤꯔꯦ ꯑꯩ 2010-11 ꯁ꯭ꯋꯥꯏꯗꯒꯤꯅꯤ 10-11 ꯁ꯭ꯋꯥꯏꯗꯒꯤꯅꯤ ꯑꯗꯣ ꯁꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯠꯄꯤꯈꯤꯕ ꯚꯦꯟꯆꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯣꯝꯅ ꯏꯍꯥꯟ ꯍꯥꯟꯅ ꯄꯥꯏꯈꯠꯄꯤꯈꯤꯕ ꯊꯕꯛꯁꯦ ꯁꯤꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯑꯦꯟ ꯏꯗꯤꯇꯤꯡꯒꯤ ꯍꯤꯔꯝꯁꯤꯗ ꯀꯔꯤꯅ ꯑꯣꯏꯕꯤꯈꯤꯗꯣꯏꯅꯣ ꯏꯄꯥꯛꯇꯨꯗ ꯗꯤꯂꯦꯛ ꯑꯅ ꯐꯤꯂꯝ ꯑꯃ ꯑꯩꯅ ꯀꯦꯃꯦꯔꯥꯒ ꯏꯗꯤꯇꯤꯡꯒ ꯄꯥꯏꯔꯦ ꯆꯍꯤ ꯑꯗꯨ ꯇꯥꯂꯛꯇꯨꯗꯒꯤ ꯑꯗꯨꯝ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯄꯥꯏꯕ ꯑꯗꯨꯝ ꯍꯧꯔꯦ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯄꯥꯏꯕꯁꯨ ꯍꯧꯔꯦꯕꯀꯣ ꯍꯥꯏꯗꯤ ꯏꯄꯥꯛꯇꯨꯗ ꯗ ꯂꯦꯛ ꯍꯥꯏꯀꯣ ꯏꯄꯥꯛꯇꯨꯗ ꯗ ꯂꯦꯛ ꯍꯥꯏꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯤ ꯇꯥꯖꯈ꯭ꯔꯦ ꯁꯨꯝ ꯊ꯭ꯔꯤꯂꯔ ꯃꯨꯚꯤꯒꯨꯝꯕ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯊ꯭ꯔꯤꯂꯔ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯄꯥꯏꯕꯤꯔꯦ ꯍꯥꯏꯔꯦꯀꯣ ꯉꯁꯤ ꯐꯥꯎꯕꯗ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝꯁꯦ ꯀꯌꯥꯃꯨꯛꯇꯤ ꯄꯥꯏꯕꯤꯈ꯭ꯔꯦ ꯑꯔꯥꯎꯟ 22-23 ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯒꯅꯤ 22-23 ꯁꯨꯃꯥꯏꯅ ꯃꯃꯤꯡ ꯈꯤꯇꯪ ꯄꯟꯕꯤꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯏꯁꯩꯒꯤ ꯇꯥꯏꯇꯜꯗꯨꯕꯨ ꯑꯣꯏꯒꯦꯔꯥ ꯑꯍꯥꯟꯕ ꯑꯩꯅ ꯍꯦꯛ ꯆꯪꯕꯒ ꯄꯥꯏꯈꯤꯕꯗꯀꯣ ꯍꯦ ꯊꯃꯣꯏ ꯀꯃꯂꯥꯒꯨꯝꯕ ꯑꯗꯒꯤ ꯁꯤꯡꯒꯔ ꯁꯤꯁꯤꯒꯤ ꯊꯃꯣꯏꯒꯤ ꯆꯤꯛꯂꯕ ꯀꯥꯗ ꯒꯥꯏꯅ ꯇꯧꯕ ꯈꯔ ꯄꯥꯏꯔꯦ ꯑꯗꯨꯒ ꯁꯣꯝꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯄꯥꯏꯔꯛꯄꯁꯤꯗ ꯗ ꯂꯦꯛ ꯍꯥꯏꯕꯁꯤꯗꯤ ꯐꯤꯆꯔ ꯐꯤꯜꯝ ꯑꯃ ꯑꯣꯏꯗꯣꯏꯅꯦꯀꯣ ꯁꯥꯏꯐꯥꯏ ꯊ꯭ꯔꯤꯂꯔ ꯍꯥꯏꯔꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯦꯛ ꯑꯍꯥꯟꯕ ꯄꯥꯏꯔꯛꯏꯁꯦ ꯁꯣꯝꯅ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯀꯥꯟꯁꯤꯗ ꯍꯣꯏ ꯑꯦꯅꯤꯃꯦꯁꯟ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯄ꯭ꯔꯣꯖꯦꯛ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯅꯝꯕꯕꯨ ꯑꯣꯏꯒꯦꯔꯥ ꯏꯗꯤꯠ ꯇꯧꯕꯕꯨ ꯑꯣꯏꯒꯦꯔꯥ ꯇꯧꯔꯝꯃꯅꯤꯀോ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯦꯛ ꯁꯣꯝꯅ ꯃꯦꯖꯔ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯄꯁꯦ ꯗ ꯂꯦꯛꯁꯤꯅꯅꯦ ꯍꯥꯏꯔꯦꯀꯣ ꯏꯄꯥꯛꯇꯨꯗ ꯍꯥꯏꯕꯁꯤꯅ ꯍꯦꯛ ꯐꯥꯔꯁꯠ ꯑꯍꯥꯟꯕꯒꯤ ꯑꯦꯇꯦꯝꯞꯇ ꯁꯤꯃꯥ ꯑꯃ ꯄꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯈꯤꯇꯪꯗꯤ ꯂꯨꯅ ꯊꯣꯛꯀꯅꯤ ꯅꯠꯇ꯭ꯔꯀꯣ ꯑꯗꯨꯅ ꯃꯃꯥꯡꯁꯤꯗꯗꯤ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯁꯤꯗ ꯂꯥꯛꯏꯕꯅꯣ ꯍꯥꯏꯕꯤꯔꯣ
ꯑꯩ ꯀꯩꯅꯣꯒꯤ ꯍꯧꯖꯤꯛꯀꯤ ꯕꯦꯡꯒ꯭ꯂꯣꯔꯗ ꯀꯣꯔꯁ ꯇꯧꯕꯁꯦ ꯁꯤ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯊꯥꯒꯤ ꯑꯗꯨꯗꯒꯤ ꯁꯨꯝ ꯏꯗꯤꯇꯤꯡ ꯃꯆꯥ ꯃꯆꯥ ꯚꯤꯗꯤꯑꯣ ꯃꯆꯥ ꯃꯆꯥ ꯅꯝꯃꯒ ꯁꯨꯝ ꯇꯧꯋꯦ ꯄꯦꯔꯣꯗꯤꯁꯨ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯥꯕꯗ ꯑꯗꯨꯒ ꯍꯣꯏ ꯄꯦꯔꯣꯗꯤꯁꯨ ꯄꯟꯕꯤꯔꯛꯑꯦ ꯁꯣꯝꯅꯀꯣ ꯁꯣꯝꯅ ꯄꯦꯔꯣꯗꯤꯁꯦ ꯁꯣꯝꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯖꯕꯗ ꯌꯨꯇ꯭ꯌꯨꯕꯇꯀꯣ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯍꯥꯏꯗꯅ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯤ ꯍꯥꯏꯅ ꯊꯣꯜꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯂꯩꯇ꯭ꯔꯕꯤ ꯍꯥꯏꯁꯦ ꯌꯦꯡꯕꯗꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯂꯩꯇ꯭ꯔꯦ ꯍꯣꯏ ꯂꯩꯇ꯭ꯔꯦꯍꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯒꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯣꯝꯒꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯁꯦ ꯅꯝꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯝꯃꯤ ꯍꯥꯏꯕꯗꯤ ꯍꯣꯏ ꯀꯣꯁꯇ꯭ꯌꯨꯝꯒꯁꯦ ꯍꯦꯛꯇ ꯌꯥꯝꯅ ꯂꯩꯇ꯭ꯔꯦꯍꯦ ꯍꯥꯏꯕ ꯃꯈꯜꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤꯁꯨ ꯕꯖꯦꯠꯇꯣ ꯄꯤꯛꯑꯕꯁꯨ ꯄꯤꯛꯅ ꯈꯔꯗ ꯆꯪꯉꯝꯒꯅꯤꯀꯣ ꯑꯗꯩꯗꯤ ꯍꯣꯏ ꯃꯦꯀꯞꯀꯥꯁꯦ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯍꯦ ꯑꯗꯨꯅꯤꯀꯣ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯤꯕ ꯁꯤꯒꯤ ꯁꯤꯗ ꯆꯠꯊꯔꯛꯏꯕ ꯃꯔꯝꯁꯤꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩꯈꯣꯏꯁꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯑꯣꯏꯅ ꯁꯨꯝ ꯅꯝꯕꯅꯦꯕ ꯑꯗꯒꯤ ꯑꯩꯅ ꯐ꯭ꯔꯦꯟꯁꯤꯡꯗ ꯁꯨꯝ ꯌꯦꯡꯉꯝꯕꯗ ꯁꯤꯗꯤ ꯅꯦꯠꯇ ꯊꯥꯒꯠꯁꯤ ꯈꯣꯠꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯈꯣꯠꯂꯤ ꯑꯗ ꯑꯩꯅ ꯑꯁ ꯇꯜꯂꯤ ꯁꯤꯕꯨ ꯀꯃꯥꯏꯅ ꯊꯥꯒꯠꯇꯣꯏꯅꯣ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯊꯥꯒꯠꯂꯝꯗꯦ ꯑꯗꯒꯤ ꯑꯣꯛ ꯆꯥꯒꯦꯅ ꯑꯃ ꯄꯦꯔꯣꯗꯤ ꯑꯃ ꯑꯗꯨꯅ ꯐꯥꯔꯁꯅꯦꯕ ꯀꯩꯅꯣꯗ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄꯗꯤ ꯅꯠꯇꯦ ꯐ꯭ꯔꯦꯟꯗꯒꯤ ꯁꯨം ꯃꯊꯪ ꯁꯟꯗꯣꯛꯈ꯭ꯔꯒ ꯂꯤꯛ ꯑꯣꯏꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯧꯔꯛꯄꯅꯦ ꯊꯥꯗꯣꯛꯄꯁꯦ ꯑꯗꯨꯒ ꯁꯣꯝꯒꯤ ꯄꯦꯔꯣꯗꯤ ꯁꯣꯝꯒꯤꯔ ꯈꯪꯗꯦ ꯑꯃꯗꯤ ꯊꯦꯡꯅꯖꯍꯧꯋꯦ ꯀꯩꯅꯣ ꯍꯥꯏꯗꯅ ꯅꯤꯀꯤ ꯃꯤꯅꯥꯎꯔꯦ ꯅꯤꯀꯤ ꯃꯤꯅꯥꯁ ꯑꯗꯨꯗꯤ ꯌꯨꯠꯀꯤ ꯏꯟꯇꯔꯅꯦꯠꯇ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦꯀꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯣꯏꯅ ꯀꯣꯄꯤꯔꯥꯏꯠꯀ ꯄꯥꯜꯂꯛꯄꯖꯥꯠꯂ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯈꯔ ꯎꯍꯟꯈꯤꯒꯦꯅ ꯑꯩ ꯏꯪꯂꯤꯁꯀꯨꯝꯕꯗꯣ ꯂꯧꯊꯣꯛꯄ ꯍꯣꯏ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯁꯣꯝꯒꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯒꯤ ꯇꯤꯝꯁꯦ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯒꯦꯗꯔ ꯇꯧꯔꯤꯁꯦ ꯐ꯭ꯔꯦꯟꯁꯂꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯋꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯐ꯭ꯔꯦꯟꯁ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯔꯀꯜꯅꯦ ꯑꯗꯨꯒ ꯃꯦꯀꯞꯀꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯀꯨ ꯀꯛꯆꯤꯡꯗꯒꯤꯅꯦ ꯃꯥꯁꯨ ꯃꯥ ꯐꯤꯂꯝꯁꯨ ꯑꯗꯨꯝ ꯄꯥꯏ ꯑꯗꯣ ꯃꯥꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯑꯗꯒꯤ ꯀꯣꯁꯇ꯭ꯌꯨꯝꯁꯤꯗꯤ ꯑꯗꯨꯝ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯅꯔꯦ ꯍꯥꯏꯗꯤ ꯅꯪꯅ ꯁꯥꯗꯣꯏꯁꯤ ꯁꯤꯅꯤ ꯗ꯭ꯔꯦꯁ ꯊꯤꯔꯛꯑꯣ ꯑꯗꯩ ꯃꯣꯏꯅ ꯂꯩꯔꯒꯅ ꯃꯣꯏ ꯄꯨꯖꯔꯛꯑꯅꯤ ꯂꯩꯇ꯭ꯔꯒꯅ ꯀꯥꯡꯈꯟ ꯈꯔ ꯁꯦꯒꯥꯏ ꯄꯗꯥ ꯈꯔ ꯁꯦꯒꯥꯏ ꯑꯗꯨꯒ ꯑꯗꯒꯤ ꯀꯩꯅꯣ ꯗ꯭ꯔꯦꯁꯁꯤꯁꯨꯅꯦ ꯏꯁꯄꯣꯠꯇꯒ ꯐꯣꯠꯇꯣꯏꯅꯤ ꯌꯦꯇꯨꯝꯒ ꯂꯪꯒ ꯄꯨꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯁꯦ ꯍꯣꯏ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯕꯤꯈ꯭ꯔꯦꯀꯣ ꯑꯗꯨꯗ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯅꯝꯕꯁꯤꯗ ꯍꯥꯏꯕꯗꯤ ꯄꯦꯔꯣꯗꯤ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯀꯔꯦꯝ ꯀꯟꯊꯥꯏꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯔꯤꯌꯦꯜ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯦꯁ ꯃꯌꯥꯝꯗꯒꯗꯤ ꯃꯣꯏꯗꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯇꯕ ꯖꯥꯠꯂꯥ ꯃꯣꯏꯅꯗꯤ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯕ꯭ꯔꯥ ꯀꯝ ꯇꯧꯋꯦ ꯀꯝꯄ꯭ꯂꯦꯟ ꯂꯥꯛꯇꯦꯗ ꯑꯗꯨꯝ ꯐꯤꯗꯕꯦꯛ ꯃꯣꯏꯅ ꯐꯖꯅ ꯑꯗꯨꯝ ꯄꯤꯔꯛꯑꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯍꯥꯟ ꯁꯣꯃꯥ ꯂꯥꯏꯁ꯭ꯔꯝꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯣꯛ ꯆꯥꯒꯦ ꯇꯧꯕꯒꯤꯁꯤꯗ ꯔꯥꯖꯀꯤꯁꯟ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥꯏꯔꯒ ꯁꯥꯎꯗꯦꯕ ꯃꯣꯏꯁꯨ ꯈꯔꯒ ꯇꯧꯔꯣ ꯑꯩꯒꯤ ꯏꯁꯩ ꯑꯇꯩꯒ ꯇꯧꯔꯛꯑꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦ ꯃꯣꯏꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯦꯔꯣꯗꯤꯁꯤꯗ ꯁꯣꯝꯅꯕꯨ ꯇꯧꯕꯤꯒꯦꯔꯥ ꯁꯣꯝꯁꯨ ꯑꯗꯨꯝ ꯎꯖꯩꯀꯣ ꯅꯝꯃꯤꯁꯦ ꯍꯦꯛꯇ ꯀꯦꯔꯦꯛꯇꯔ ꯁꯥꯗꯅꯀꯣ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕꯀꯣ ꯍꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯈꯨꯠꯀꯁꯦ ꯊꯣꯠ ꯅꯧꯗꯅ ꯊꯦꯛꯇꯅ ꯅꯧꯗꯅ ꯁꯥꯔꯤꯁꯦ ꯁꯤꯒꯨꯝꯕꯒꯤ ꯇꯦꯂꯦꯟꯁꯦ ꯁꯣꯝꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯁꯣꯝꯅ ꯇꯝꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯏꯁꯥꯁꯤꯅ ꯀꯅꯥꯅ ꯇꯝꯕꯤ ꯃꯁꯥꯒꯤ ꯏꯟꯕꯣꯔꯟ ꯏꯟꯍꯦꯔꯦꯟ ꯀ꯭ꯋꯥꯂꯤꯇꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯅ ꯑꯩꯅ ꯄꯤꯛꯏꯉꯩ ꯀ꯭ꯂꯥꯁ 4, 5 ꯀꯥꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯁ꯭ꯀꯨꯜꯗ ꯐꯦꯟꯁꯤ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯋꯥꯟ ꯋꯤꯛ ꯄ꯭ꯂꯦ ꯑꯗꯨꯝ ꯊꯣꯛꯂꯛꯑꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯩꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯀꯦꯕꯜꯒꯤ ꯑꯩꯈꯣꯏ ꯂꯣꯀꯦꯜ ꯆꯦꯅꯦꯜꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛꯀ ꯅꯝꯃꯒ ꯊꯥꯗꯣꯛꯄꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯀꯨꯝꯃꯤꯕ ꯃꯈꯩꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦ ꯑꯩꯅ ꯊꯣꯏꯅ ꯇꯥꯎꯕ ꯂꯩꯇꯦ ꯅꯪꯅ ꯁꯥꯗꯣꯏꯁꯤ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯈꯛ ꯍꯥꯏꯔꯒ ꯑꯦꯛꯇꯤꯡꯗꯤ ꯃꯁꯥ ꯂꯣꯏꯅ ꯇꯧꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤꯗꯒꯤ ꯈꯤꯇꯪ ꯅꯥꯊꯩꯔꯒ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯀꯣ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯤꯗ ꯁꯣꯝꯅ ꯊꯦꯡꯅꯔꯛꯈꯤꯕ ꯁ꯭ꯇ꯭ꯔꯒꯜꯕꯨ ꯍꯥꯏꯒꯗ꯭ꯔꯥꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯃꯔꯨꯑꯣꯏꯅ ꯉꯁꯥꯏꯒꯤ ꯃꯨꯚꯤꯗ ꯂꯦꯛꯁꯤꯗ ꯆꯪꯁꯤꯜꯂꯒ ꯑꯍꯥꯟꯕ ꯃꯨꯚꯤꯁꯨ ꯑꯣꯏꯗꯣꯔꯤꯅꯦꯀꯣ ꯁꯤ ꯁꯣꯝꯒꯤ ꯑꯗꯨꯅ ꯃꯁꯤ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯀꯔꯤ ꯁ꯭ꯇ꯭ꯔꯒꯜ ꯊꯦꯡꯅꯈꯤꯕ ꯂꯩꯕꯒꯦ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯂꯥꯏꯟ ꯂꯣꯏꯁꯤꯟꯈꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯣꯔꯤ ꯃꯇꯦꯛ ꯑꯝꯇ ꯂꯤꯕꯤꯔꯛꯑꯣ ꯂꯩ ꯑꯗꯒꯤ ꯍꯧꯖꯤꯛ ꯈꯣꯏꯌꯨꯝ ꯆꯩꯊꯦꯡꯑꯅ ꯑꯉꯥꯡꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤꯒꯤ ꯇꯥꯏꯞ ꯇꯧꯕ ꯐꯤꯂꯝ ꯑꯃ ꯏꯗꯤꯠ ꯄꯥꯏꯔꯤ ꯑꯗꯣ ꯁꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅꯀꯣ ꯀꯦꯃꯦꯔꯥꯒꯤ ꯑꯦꯡꯒꯜꯁꯦ ꯐꯖꯕ ꯑꯦꯡꯒꯜꯁꯦ ꯂꯧꯅꯕ ꯀꯔꯤ ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯑꯣꯏꯒꯦꯔꯥ ꯂꯦꯁꯟ ꯑꯣꯏꯒꯦꯔꯥ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯁꯤꯟ ꯑꯃ ꯁꯤ ꯁꯨꯃꯥꯏꯅ ꯇꯥꯍꯟꯅꯤꯡꯕ ꯁ꯭ꯀ꯭ꯔꯤꯞꯇꯗꯤ ꯂꯩꯔꯗꯣꯏꯅꯦꯕ ꯄꯣꯠꯁꯤ ꯑꯗꯨꯅ
sida kai changi sida kai uhani haibada munna kokta khallaga do e babok sida actor sida sigi dialogue sai kana magi mit sida close shot ama kapsi thadi hena feel yogani khokani adum mai kokto sanaraga adum adagi location duna yam phaja tadi esi maningi kanwasi sing uhalaga sida lepaga tawsi ko saga aduga kenoguma decision abibra haibadi for example I yam khangzabadi nate Akira Kurosawa ga hairasi ko moigida kitang awaba sin thawai noi tabani ga hairgani maning da win sitan si ga naga to balai dana ko som gi so adu ma technical bibra ko entawe adu wakhandadi lay aduga segna haibada ko Manipuri film industry study adu gido kokta plan me lay je so sport yo kan execute to bada yam wana thwe adi mapalang itang narisina ko big budget oibadina si shot sida si pami si mani sida si ukhan pami haga set oina sabana so ayam oini dana akoi sida adu leitabina kokta di ama si tama haga chala sport yo kan adu layam da chana ro ko kan khalak poduga kan to layam mi poduga khena padadi kan to dio hoi budget he bisu yam na chawba pe haini ko sai ga problem bu hai ga ko Manipur di budget dekha dipi ko adu som se cinematography and editing se som gi professional na pakhat pirini ko aduga khaini movie ama horokpada gumba introduction template gumba laidana ko intro template gumba sidi som hapibra ko into hape isan hape ko adu adu som create to dori ne ko adu gumba hena haplet adu gumba matu hena pesa hengala tori ne ko hujik som na haibi ki bada keno gi oina cinematographer ama gi oina minimum 1000 dagina maximum 2000 no ki chang dadi phange haidana takpire ko hoi si so haibadi amna afaba di thabaga mani haidi Manipur sida di budget amna pikpa low extremely low budget movies khatang na ko gi whole thing chalai ri bane aduda sida somsu haid isa income tan badana tana masigumba industry yamna pick da su pick na survive tawraga flourish tawna na industry ama sida yamna chawba contribution ni somna pibiri bese aduga editing gi matang sida mula akan sida ko editing haibana nga sai gi cut mayam to mo arrange tawrak ni ko aduga haidi sequential haidi phazana mung de arrange tawrak ni aduda nga sai gi editing tawrak pasida akoina khangjada bigi khangjawdori bani moigi shot haiba tare ko shot si yamaga na phazai lawdoira na traga yam draga na phazai lawdoira natraga sigi thidokpa ke shu khenaba leitabra kamai to editing ni adu short adu gi di ko kano da hujiki oiriba sin do situation do adu da short yam dana short master short ama khatang da phazaba su yawe adi short khai gi phazaba su yawe adu short yam da lahoba se sigi khoida editing tawba nungai sina khoi actor actress anauba yarok pa khot pa da acting ne khitang sholak pa se short yam na hodi main ba yae ba asoi ba angle khallaga sequence tham badang na taba khoi acting e sima di phazade songi si short sing na half sequence tawaga sugai hei taba mi ba hai ham manan mata jam ya lingi ko sina ba aduga tomgi parody video singa se heg yeng bada ngamda nambadi man ba ko namsan man medi kam da katin nam da tora isi yem thara ga thek na ko tan namsan badi man ba adugo namsan le heda na hekta chang kama thamsan laga hekta ngai do bana te ba hong da na sin do sona kan dagi lo ba khot ba heba lai da na ko sina nga sagi isagi video isagi parody video sense da itom da namba khot ba dress ka je phi mangi thalaga mung sa ba yam yaw presina number si itom da namsari ra natraga mi ate na nambi bra kamai na tawi sim baside ka ba tawba periodi khara yawbne adugi tadi isa itom da camera DSLR ama khinjilaga natraga mobile khilaga namme atadi aduga atai mi to pa yawra budi mayam adum taw nammade adudi mayam na hekta khoina puyeng ni yeng bai wani mane seliba dress to yam quality yawo oidraga so video dadi yam quality yawo oidore bane bai de khoi bhabuk ani yeng jabai khoina haisa bani nungai ba video do ko aduga ngasai gi ham ba somna pai bi hiba movie dali ipak to da sci-fi thriller amani infected oiba ising ga obadagi mi na pa kholak pa haiduna di moigi skin da boy gera adumaina asok pa khot pa yaura amani ko adagi di Manipur gi movie sing sida phuna ba yam yawi ko aduna sigumba phuna ba se malhan ba khot pa sidi kamaina tawi moigi stand tawri ba mi tu khatang da credit pi gadra na traga camera gi angle sida aduga cinematographer am oina sida kari role no pakhat pi se stan gi mi su khoi mana main role budi lawre ko haji si kano to steps in do mana taw ko dai na aduga cinematographer amaga adagi hujiki stan director haita siga kok tara samna ba ni sangi haidi sumaina sida kawrak pada aina sida thar ke hena mana ba haina han
plan khara change adumai natradi adum stan phajarasu camera na khutha sumdradi adum man daba yawtune ba ana bahana khana thoktuine ba si phuba smai thar ko adde si khana ka pa isi dum tor ke haga adudi manipur gi stuntman ka se leira ka kain toy stuntman hai se adumai na directly leitri koi director na adum taw busu yawi dagi actor masa na adum ai smai tor ke hai busu yawi ado parody video sin sida som na thekna khotna sabu jakhre ko adagi di chin se lenga kanda tap tawraga wangang khatpadi ujakhre ko ado som na sakpi sai se ta zadri ba ko isai matek amte khudol tam bisi adu ai parody isai masaksara age ahoy thinking I am thinking I am thinking I am thinking living skip malang na yat pada nang na ying ak la boy khalli yam no mai de yam no phasakra ba khaitum lo ba khonjel lo ba dei sai phasakra ba ma present to bi khe ko nupi khonjel hai tare ko nupa khonjel lam ta ta sage original voice ta tumin thamusina nang butama pamluriba imitsina mai thongduta nang butama yingding liba yam nungai jakhe cinematography editing danatana actor multi talented multitasking to bangamba adugumba misak amaga oiraga leirame ninga saidi wari sanajari basti cinematography parody videos editing danatana nupi khonjel nupa khonjel ani sin dana isai sakbi khre yamna nungai je transcription makha tarak pasi ngasai somda hanjaning ba wafam amaga koina youtube ta hek changjaba matamda somgi video sing se adum ujaba matamda 40k views adui mathak hena leiba adagi di subscribers su yamna leiba thengna zakre ko adu somgi subscriber masing views masing have youtube se dum paisa tan be aba premise oidana ko aduna kamaina tawi se somgi subscriber kyam sure views na kyam leire sisu haibiro YouTube ta koi Leitrabi Parody na dum channel loina dum hangaga leibane aduda subscribers yam odi oidri adu kanogi around 2k swaida lei ahoy ai samak su 2k se manung su da account ani hangaga ani mak subscribe do bani ko aduga views ti kyam ka de leire hai views se kano khwaidagi name babi da kanogi 30 adoi leibane 30k adagi handa thokiba pharawi na adudana ngarana 1 lakh landreba 1 lakh land adu taragadi subscriber hu budi hoi around 2000 habire ko aduga youtube ki di hai akoi moi gi policy budi chapchana khangse draga su moi gi subscriber masing da hai di silver button gold button diamond button gain leitana ko sigi matungina paisa su phangdoi ni dana ko adana youtube cha gi di income lakh pra coin toy lai akoi hanadi akoi chu adugi idea leram deba channel se hang ba adu 2015 loisilak paisa se sidai akoi friend amana suggest tor ko dai koina tawre adu monetize tawba adu tawre adu kharga adum lai yam la ko dinate akoi view kaino tawdamni na yam ka hena yam su oidamni na adu kitang tang lai adu na mathang parody namada phi mitarani hum da su lai badi ko hoi yamna lakpa su oiseno adada keno se atai su yamna ujakre ko sumaina haibadi parody video bo oigadra natraga reaction videos bo oigadra ko panam gi haiba tare moigi hai diamond button hit tawdana adagi di ke haini superstar bon ki belai dana ko on ki bayamna thengna sakre ko adu maina adugumba ke haini arena ama phangdaba se haibadi views yam ka hena phangdaba se kari gi ne hede language na ne manipuri da katang confine toraga puthokpa video oibagi ne haina khanbibra natraga video quality wat panane haina khanbibra kamai toy aina khanbada ko viewers akoi manipur da confine tawbane haiti ayamana koi tosi manipuri se ngakani na mapalam gi na de mo relate tawdabani na hoi understand tawdabani na aduna maru oina aduna ni na khalle adudi somse hairi hoi akoi manipuri akoi maron su yamna chawkhana bu hona gadabani adada som isagi oina isagi profit ki su khara yeng dawa ponte ko adu matam khara leira kan sida views and gadaba boy gera loan se top loan english boy gera top loan sing de su parody na big haina khanbi bra kamaina khale koi 2017 se sidati manipuri park na tawrugum si na hainare kainogi english ki khoi project plan da list oina leire be sai se khoi share loit ki khara tawgadaba lei Nicki Minaj ki
adagi Sakira admaina kha 2017 di English ki kha tawrani aduga somgi video se hek changjaru ba matamda khara views khara yamba video adugumba haitare ko advertisement kumba tholakpa ujakre ado advertisement kumba gisdi moigi somgi video gi mateng lawraga ka somgi video gi through se dagi advertisement kumba sandokpa gi pesa lakpra point tawre adudi lakte sum adugumadi like sum kenone mating pangai ba aduga keno se somgi YouTube channel se isana maintain to bibra isana dum tawbani isana tawbani ba ko adudi somgi YouTube ki channel haitare ko channel ani gumadi thenga jare somgi minga amaga aduga keno gi somgi parody gi minga amaga ko sida dum views yamabanina comments and likes and dislikes la angani ko aduda sigi comments sing sidi dum favorable oibra aduga moi dagi encouragement phangbra kamaina kari phobi simadagi laiba phabudai haigadra comment se ayambana 90% di encouragement almai tawbire appreciate tawbire aduga adum khadi adum yawe aduga keno se hujik se singa sai hepeti pan bikre hujik paithali ba thapak sing kra hebiro hujik se ai nasai na panjiba khoyum se thenga na film mai editing kan na tawri film atai di keno tawdi maurati loraga shooting schedule yawdriba adumaina paithaka da ba khadi lai aduga hujik ne de hujik do editing kan tawri aduga ngasai somna hebira khibada hawrakpa matamda 12 se manipur tamamaga adugi matungda animation tamme diploma course na tamme adu mathang journalism tamme hebani ko adu maina haidi hoi mass communication gi hiram dakra changsel le ko sidi kanagi insana pamjabadagi ra kanagi influence tagi changi bano sidi adudi adum shana adum pamsaba haita ai wakhanda kitang mari leina beta khangi ba matamda haji media gi thawak ngatanina adagi hojiki journalism da kena tawbase graduation tawbase sida scope su khar lai phangi ba koi short film competition ba adagi music video competition ba maina scope phangbadugi adugi su aina kena tawbane aduga tawyon aduga somna si logi ba matam sida scope podi lei haina habire ko adu manipur da la akanda di budget low budget film ni ko adugi mathakta hoi hojikan bodi yamna ka haini mayong chokhalak pa haiga da yamna bodi album manipuri da hanba introductory oina thorak pa haiga di video album na oire ko artist introduce to ge haiga di aduna video ma somna nambire haina lawra seba ko somna cameraman da oira natraga isana puthokpi baga di yaukibra ai music video ma puthokpa yaudri camera ka tang bai su yawe adagi editing su camera su ani mak bai su yawe adamaina aduga adum video se dagi su dum pesa phasana adum manipuri na yam chauna phangba te adu su phangdi phangi aduga haidi hojiki sona animation adagi di cinematography se somna professional na changsin bi reini ko adu sumaina haidi na hogala iba angang sing ko class 12 11 10 11 kari ba 12 lo select ngari ba angang sing sida cinematography aduga editing sigumba hiram se da sinfam moina changsin bi raga masina akoi gi somgi professional na chathabi ba matam dai ko hingba ngamani haidana khambi bram ta somgi mot thambiro hujik se kenogi akoi manipur film gi condition se hanaga hairadi yamna improve ti laire adum keno taweba hingba direct ngamba habisimadi ai kya thajadri paramdi hoi pamjabagi saruk khara adagi hoi khara di phamgi ko adusu ayambana khoi art pambagi tawba natragadi hingbagi oina direct tawbadi khadi khitang di wa Raskit Sanga ngasai wari watai yamna nungai baki asu sanabire ado hujiksu film amani paikhat piri adagidi shooting hogadabagi ngai duna leirba film kya amasu leire na takpire ko ado da somgi future plan se ngasai heped habi khibada 2017 da English loan gi oina parody puthokpi ba haina su takpi khre ko ado na taba haidi khara far fetched oina ko khara tungda kari thabak paikhat pigi haidana khanbiri ai se parody Leitrabi Parody na ina smaina channel ga hangana toise si ai hoi nungai jabagi amasu tawre adugi mathakta ai wakhal ama khak lai ko ai future da kaino tawi na khalle comedy romantic atai area da di genre da di show aduga comedy gumba romantic comedy gumba ai film kha tawge puthok ke na khalle isla gi oina aduda hayeng sum khitang siwaina parody kha thokhadi mina engoi Leitrabi Parody ka angu dugi ni yemusin je adu makhara lai gadra na hana popularity khara han tan sanoraga ko aduna kari gino somna romantic comedy dagi henjiloi haris Senga aina to yengada pamsaba genre se film se romantic comedy cinema ana akhange ai de mi no khan ba yam ngai ma ana comedy gum taraga mi ya ngai no kan ba ai plan hai aduga sai somna bi ke da manipur da cinematography and editing sina professional ni changsin bada huji ki conditions gi matungina huji ki leiba film industry bu hai gera sigumba sigi matungina survival dedicated warakani haidana haibidana ko aduna atopadi kari thabok paikhat gi ga indi khanbi
ꯑꯩ ꯁꯤꯗ ꯆꯪꯉꯨꯔꯃꯤꯅ ꯑꯇꯩꯗꯤ ꯁꯨꯄꯥꯏ ꯄꯥꯏꯔꯣꯏ ꯈꯜꯂꯦ ꯋꯥꯔꯁꯨ ꯋꯥꯅ ꯋꯥꯁꯨ ꯋꯥꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯤ ꯀꯩꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯆꯥꯎꯊꯣꯔꯛꯑꯦ ꯁ꯭ꯀꯣꯞꯁꯤꯡꯁꯨ ꯀꯣ ꯑꯗꯨꯕꯨꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯂꯥꯛꯀꯅꯤ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯁꯣꯝꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯃ ꯑꯣꯏꯅ ꯚꯤꯗꯤꯑꯣ ꯐꯤल्म ꯏꯗꯤꯇꯔ ꯑꯃ ꯑꯣꯏꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯒꯠꯂꯛꯏꯕꯁꯤꯡꯅꯀꯣ ꯅꯧꯅ ꯐꯤꯂꯝꯒꯤ ꯑꯥꯔꯠꯀꯤ ꯂꯥꯏꯟꯁꯤꯗ ꯆꯪꯒꯦꯅ ꯈꯜꯂꯗꯤ ꯃꯤꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏꯁꯨ ꯍꯥꯏꯅꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯈꯤꯇꯪꯗꯤ ꯌꯥꯎꯔꯒ ꯆꯪꯕꯤꯔꯛꯄ ꯑꯗꯨꯒ ꯀꯠꯊꯣꯛꯄ ꯑꯃꯗꯤ ꯌꯥꯎꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯀꯤ ꯂꯥꯡꯕꯒꯤ ꯑꯁ ꯂꯝꯕꯤꯗ ꯃꯤꯅ ꯂꯛꯅꯔꯛꯄꯒꯤ ꯑꯗꯨꯒꯤ ꯀꯨꯝꯕ ꯑꯗꯨꯗꯤ ꯑꯗꯨ ꯈꯜꯂꯒꯗꯤ ꯆꯪꯕꯤꯔꯛꯀꯅꯨ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯁꯦꯡꯅ ꯑꯥꯔꯠꯁꯦ ꯑꯁ ꯑꯩ ꯁꯤ ꯄꯥꯝꯃꯦ ꯑꯩ ꯀꯠꯊꯣꯛꯑꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯑꯗꯨꯒ ꯆꯦꯟꯕꯤꯔꯣ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯇꯕ ꯃꯤꯁꯨ ꯑꯗꯨꯝ ꯆꯪꯉꯛꯏ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯠꯊꯣꯛꯄ ꯃꯥꯅ ꯀꯩꯅꯣ ꯗꯦꯗꯤꯀꯦꯁꯟꯗꯣ ꯑꯗꯨꯅ ꯁꯨꯝ ꯇꯧꯔꯒ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯣꯏꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯑꯗꯨꯅ ꯗꯦꯗꯤꯀꯦꯁꯟ ꯌꯥꯎꯕꯤꯔꯣ ꯂꯥꯏꯔꯤꯛ ꯈꯤꯇꯪ ꯌꯥꯎꯕꯤꯔോ ꯑꯗꯨꯒ ꯇꯧꯔꯣ ꯏꯃꯥꯅ ꯉꯥꯡꯉꯁꯨ ꯇꯥꯔꯨꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝꯅꯁꯨ ꯅꯣꯛꯅꯤꯡꯕ ꯑꯗꯨꯒ ꯌꯥꯝꯅ ꯆꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯃꯦꯁꯦꯖ ꯑꯃꯅꯤ ꯉꯁꯤ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖ ꯀꯤꯠꯁꯟ ꯃꯩꯇꯩꯅ ꯄꯤꯕꯤꯔꯤꯕꯁꯤ ꯍꯥꯏꯕꯗꯤ ꯇꯦꯂꯦꯟꯇꯣ ꯐꯅ ꯌꯥꯎꯗ꯭ꯔꯒꯁꯨ ꯏꯁꯥꯁꯦ ꯃꯤ ꯍꯥꯏꯕꯁꯦ ꯍꯣꯠꯅꯕꯨ ꯍꯣꯠꯅꯔꯒꯗꯤ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯂꯩꯄꯣꯟꯇꯦ ꯑꯗꯨꯅ ꯏꯁꯥꯒꯤ ꯁꯤꯒꯨꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯁꯤꯗ ꯊꯕꯛ ꯑꯃ ꯄꯥꯏꯈꯠꯀꯦ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯥꯟꯇꯦꯗ ꯑꯣꯏꯅ ꯂꯧꯗꯕꯤꯗ ꯈꯔ ꯀꯃꯤꯇꯦꯗ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯅ ꯇꯥꯛꯄꯤꯔꯦ ꯉꯁꯤ ꯃꯌꯥꯡꯂꯝꯕꯝ ꯔꯥꯖ ꯀꯤꯠꯁꯟ ꯃꯩꯇꯩ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯔ ꯑꯃꯗꯤ ꯐꯤल्म एडिटर सोमगा उनबगी तांजा फंगजबा सोमगा उनदुना सोमना पैखटपिरिबा थबकसिंगी मतंगदा वही कयामसु फोंदोकपिग्रे सिगुंबगी तांजा अमा पिबिबगीदमक राजकिशन मितैबु अमुका हना थागचरी ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ मरुपसिंग ताबिख्रे सिनेमाटोग्राफी एंड एडिटिंग हाइबा हिरम असिगी मतंगदा मयांगलंबम राजकिशन मितैगा उनदुना वरी वताई सानबा उनबिखिबी